awang nongpok lamdam sakwatana India sakwatpa yaro haiba Prime Minister Narendra Modi gi wakhalon ga sanana awang nongpok lamdam da maru oina Manipur da karamba miyengna yenglibage haibasi khanaba yaba wafam oirakli handak ministry saukthokpa aduda yaropasing tharaga awang nongpok lamdam gi MP mangadi Prime Minister gi minister singi team da yaure Hana Minister of State Oirambadagi Cabinet Minister on upgrade Taukrava, Arunachal Pradesh ki Kiren Rijiju, Cabinet Minister Oiraba, Hana Assam Chief Minister Oiramba, Sarbanan Sonowal, Minister of State on Assam gi Rameswar Teli, Tripura gi Susri Pratima Bhaumik amasung Manipur dagi Dr. R.K. Ranjan Hablaktuna, Awang Nongpok lamdam gi MP mangadi Prime Minister Narendra Modi gi Ministry da yaure. Hojik lagi bawa famdi Lok Sabha gi MP Dr. R.K. Ranjan bu Union Minister of State oina handak Union Ministry saktokpada yahullakpa sini. India da lairakiba tungan bulusing basing makada Manipur gi MP sing Union Ministry da yahullakpa handaki asina marirak subani. Manipur gi Chief Minister Oiram Laba Laikhidraba R.K. Joychandra, Professor Maijinun Kamson amadi Thongnajom Chauba hana Union Minister of State oina tungan ba department sing pairakre. Laikhidraba Prime Minister Atal Bihari Vajpayee gi matam lising amaga chamapan maipudra mapanda Thongnajom Chaubana Union Minister of State oikibagi matungda Manipur gi MP amata Union Ministry da yaudna leklaba matungda handakta July 3 Union Minister of State oina Dr. R.K. Ranjan bu wasak laukibani wasak laukhiba numit adumakta da yamna maru oiba thawsing sinaraktuna education amasung external affairs ki thabak paiba haukhre Kanana hai natraga haite, phai natraga fate, matik sai natraga sade hainingai leite, leiba ki apaba thabak tawgadaba miyoi sing khanduna minister singi pham sing pirakpani. Minister oina hablaba sing aduda chanagadaba yengduna tungan ba department sing sinarakpani. Matang sida Dr. R.K. Ranjan da Minister of State oina sinarakliba thabak sing amuktang yengminashi. Masamang education gi lamda tawba yaba thabak sing tarumlaba miyoi ama oina education gi thabak sinarakpa haibasi karigumba mahangna Union Minister oiraklabadi education gi thabak sinarakani haina miyamna ningnaramba adu Prime Minister Narendra Modi na thabak da onthorakpani haina lawba yai. Geography ki takpi tambiba oja oin haurakhiba Dr. R.K. Ranjan Manipur University Geography Department da sangduna mahairoi sing takpi tambiba gi thabak taruklaba matungda University da tungan ba thakta thabak tawduna lakhibani. Sumnagi educationist amadi administrator oina thabak tarokpada natana miyamna khangnaraba environmentalist ama oina matam sangna miyam marakta tungan ba thakta thabak taroklaba miyoini. Intellectual amu oina su awang nongpok lamdam kita natana leibak asgi luraba issue kaya da saruk yaduna lakhiba miyoi oibaga loinana malem gi thakta thabak taroklaba ama oina mahakpo external affairs ki thabak su sinarakpani. Matang sidani Prime Minister Narendra Modi gi awang nongpok lamdam da yengba miyeng ningsingba yarak lebasi. Awang nongpok lamdam gi MP singi marakta gi Dr. R.K. Ranjan bu education gi thabak sinarakpa haibasi education gi lamda ate state singa yengnabada sotharap tawna lairiba awang nongpok lamdam da educationist amadi intellectual ama oina ahongbo ama puraktuna laibak asigi ate state singdagi tata handaba phibam ama soidana purakane haibasi Prime Minister gi wakhalon oifam thoi masimak miyam gi apambani. India haibasi atopa laibak singa afaba mari lainarabasu yumlona laibak kharagadi tharum oina tawnabaga loinana sabsan afaba mari laine haiba yadana lairibani. Awang nongpok lamdam gi state singsu yumlona laibak singa tungan issue singda hek nungai netaba phibam thoi. Yumlona laibak Myanmar ga tainana laiduna issue kaya mayuknaduna lakliba lamdam aski miyoi ama oina amadi maleng oiba environment ki khangde atopa issue sing khangde angamba thakta thabak tawduna lakliba laibak asigi intellectual circle da masak khangnarabe miyoi ama oina external affairs mapal tharonggi thabak singi thabak yengsinaba thabak sinarakpa haibasi awang nongpok lamdangi miyoi asina awang nongpok amadi laibak asigi yaifanaba mawongda thabak tarokani haibasi Prime Minister Narendra Modi gi thajabani. Masimaksu miyam gi thajabani. Prime Minister Narendra Modi gi awang nongpok ta yengma miyeng hairabadi yamna sawi adum oinamak Dr. R.K. Ranjan na awang nongpok lamdam gi amadi laibak asig oina education amadi mapal tharunga mari lainaba thabak sing tarokani haibigi thajaba thamduna maru oiba thabak sing sinarakpa haibasi maki miyeng adugi manung sana lakhotlakpa thabak ni haina lawba tai. Makha tarakpadadi miyamna Oja Ranjan haina nusina sonariba Union Minister of State Dr. Rajkumar Ranjan na kari tarokpa haibadu yengba tai. Yengbaga loinana miyamna piba yaba mateng piba tai.